ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯂꯧꯔꯛꯇꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯁꯤꯅꯥꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯍꯩꯀ꯭ꯔꯨꯖꯝ ꯔꯥꯖꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯔꯥꯖꯦꯁ꯭ꯋꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯇꯨꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯊꯣꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕ MLAꯁꯤꯡꯅ ꯑꯄꯨꯟꯕ ꯌꯥꯅꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯗꯨꯅ ꯂꯩꯕꯥꯛ ꯀꯥꯏꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ MLAꯁꯤꯡꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯄꯤꯗꯨꯅ ꯏꯔꯝꯗꯝ ꯏꯔꯩꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯆꯤꯔꯕ ꯇꯟꯖꯥꯁꯤꯗꯩꯗ ꯑꯩꯒꯤ ꯑꯣꯏꯖꯕ ꯊꯤꯗꯅ ꯑꯩꯅ ꯂꯤꯗꯔ ꯑꯣꯏꯗꯕ ꯌꯥꯗꯦ, ꯑꯩ CM ꯑꯣꯏꯗꯕ ꯌꯥꯗꯦ, ꯑꯩ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯊꯕꯛ ꯇꯧꯕꯤꯔꯒ ꯇꯟꯖꯥꯁꯤꯗꯩꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯀꯥꯏꯕ ꯇꯨꯡꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯉꯁꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯠ ꯑꯣꯏꯕꯤꯔꯤꯕ MLAꯁꯤꯡꯁꯤꯅ ꯗꯥꯏꯇ ꯄꯨꯕꯤꯒꯗꯕꯅꯤ꯫ ꯁꯔꯀꯥꯔ ꯄꯥꯏꯕ ꯑꯣꯏꯒꯦꯔꯥ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯆꯤꯡꯁꯤꯟꯅꯕꯤꯌꯨ, ꯃꯔꯨ ꯆꯪꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯌꯨ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ, ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯔꯨ ꯆꯪꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯇ ꯃꯥꯡꯖꯤꯟ ꯊꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫